ꯒꯥꯔꯤ ꯑꯃ ꯈꯪꯍꯧꯗ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯊꯧꯖꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯆꯂꯩꯃ ꯒꯥꯔꯤꯗꯨꯗꯒꯤ ꯈꯥꯕ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯎꯞꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯆꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ "ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯁꯛ ꯏꯐ ꯐꯖꯈꯩ." ꯆꯂꯩꯃ ꯀꯞꯄꯨꯕꯒꯤ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯀꯅꯥ ꯑꯃ ꯈꯪꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯐꯠ ꯐꯠ ꯃꯈꯨꯠꯅ ꯆꯪꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧꯗꯨꯗ ꯈꯥꯕ ꯐꯠ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯞꯄꯤꯔꯣ ꯇꯧꯏꯁꯤꯕꯣ? ꯅꯁꯛ ꯏꯐ ꯐꯖꯈꯩ ꯀꯩ ꯃꯔꯝꯒꯤ ꯀꯞꯄꯤꯅꯣ?" ꯆꯂꯩꯃ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯀꯗꯥꯏ ꯀꯞꯄꯒꯦ? ꯅꯪꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯅꯁꯥꯒꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ?" ꯍꯥꯏꯔꯛꯂꯤꯕ ꯋꯥꯉꯥꯡ ꯑꯁꯤꯅ ꯈꯥꯕ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ "ꯀꯩꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯩꯔꯥ ꯅꯪꯅ ꯌꯥꯝ ꯁꯥꯎꯔꯤꯁꯤꯅ? ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ, ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯀꯩ ꯀꯧꯒꯦ?" ꯆꯂꯩꯃ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯕꯒ ꯈꯥꯕꯒꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯇꯧ ꯑꯁꯤꯗ ꯋꯥ ꯈꯖꯤꯛ ꯀꯜꯂꯞ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯇꯨꯡ ꯑꯃꯨꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯑꯗꯤ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯗꯅꯕ ꯍꯣꯠꯅꯧ." ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯂꯩꯃ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯈꯣꯡꯗꯨ ꯁꯍꯨꯝ ꯅꯥꯏꯅ ꯉꯝ ꯊꯥꯡꯗꯨꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ꯫ ꯈꯥꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯨꯝ ꯁꯣꯜꯂꯛꯏ, "ꯇꯅꯧꯔꯕ ꯃꯆꯤꯟ ꯃꯆꯥꯁꯤꯗꯒꯤ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯇꯥꯕꯗ ꯅꯨꯡꯁꯤꯈ꯭ꯔꯦꯗꯥ. ꯇꯦꯅꯋꯥꯅ ꯈꯣꯡꯕꯕꯨ ꯃꯥꯜꯂꯤꯅꯦ. ꯑꯁꯨꯛ ꯐꯖꯕꯤꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯣꯏꯗ. ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯑꯃꯇ ꯑꯣꯏꯈꯤꯗꯕ ꯌꯥꯎꯈꯤꯗ꯭ꯔꯦ. ꯑꯩ ꯈꯥꯕꯅꯤ." ꯁꯣꯝꯗꯅ ꯏꯔꯦꯜ ꯕꯖꯥꯔꯒꯤ ꯁꯥꯃꯨ ꯃꯈꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯤꯜꯂꯤ ꯉꯁꯤꯗꯤ꯫ ꯒꯥꯔꯤꯁꯤꯡꯗꯨꯁꯨ ꯍꯣꯔꯟ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯧꯅꯔꯤ꯫ ꯏꯔꯦꯜ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯕꯗꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯀꯤꯄꯦꯗ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯌꯥꯏꯅꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯔꯤꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯠꯄꯒ ꯐꯠ ꯍꯥꯏꯔꯛꯏ, "ꯍꯜꯂꯣ ꯕꯣꯕꯣ." "ꯏꯔꯦꯜ, ꯕꯣꯕꯣꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ. ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛꯄꯣ?" "ꯕꯣꯕꯣꯛ ꯑꯩ ꯁꯥꯃꯨ ꯃꯈꯣꯡꯗ ꯂꯩꯔꯤ." "ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ. ꯕꯣꯕꯣꯛ ꯈꯣꯏꯅꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ. ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ." "ꯍꯣꯏ ꯕꯣꯕꯣꯛ, ꯉꯥꯏꯖꯔꯝꯃꯒꯦ ꯑꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯂꯦꯞꯂꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯔꯦꯜ ꯃꯤ ꯃꯈꯜ ꯁꯨꯅ ꯂꯩꯔꯤꯕ ꯕꯖꯥꯔꯒꯤ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠꯅ ꯅꯥꯀꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ, ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯅ ꯇꯥꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯁꯦꯜ ꯅꯤꯔꯤꯕꯗꯣ꯫ ꯏꯔꯦꯜ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ 50 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯛꯏ꯫ "ꯏꯕꯣ, ꯅꯁꯨꯗꯤ ꯌꯥꯝꯅ ꯄꯤꯖꯕꯁꯨ ꯉꯝꯖꯗꯦ. ꯂꯨꯄꯥ 50ꯁꯤꯅ ꯑꯕꯣꯛꯀꯤ ꯀꯩꯀꯩꯗ ꯁꯤꯖꯤꯟꯅꯧꯀꯣ." "ꯊꯤꯗ, ꯅꯨꯡꯁꯤꯗ ꯏꯁꯨꯁꯦ." ꯑꯁꯨꯝ ꯑꯍꯜ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞꯇꯨꯗ ꯇꯨꯡꯗꯒꯤ ꯍꯤꯌꯥꯏꯅꯨꯅ ꯐꯠ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ ꯏꯔꯦꯜ." ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯏꯔꯦꯜ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ "ꯆꯠꯂꯁꯤꯔ ꯏꯔꯦꯜ?" "ꯑꯧ, ꯆꯠꯂꯁꯤ ꯕꯣꯕꯣꯛ." "ꯅꯪꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ?" "ꯕꯣꯕꯣꯛꯁꯦ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯔꯝꯕꯅꯤ. ꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦꯗ, ꯂꯨꯄꯥ 50 ꯈꯛꯅꯤ." "ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯒ ꯂꯣꯏꯔꯦ. ꯏꯁꯨꯁꯤꯗꯤ ꯀꯔꯤꯒꯤ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯔꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨ ꯕꯦꯛꯇ ꯌꯥꯎꯔꯤꯕ 100 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ "ꯏꯆꯦ, ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯔꯒꯦ. ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ. ꯏꯆꯦ, ꯁꯤꯅ ꯏꯆꯦꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯅꯧꯀꯣ." ꯑꯍꯜꯗꯨꯁꯨ ꯍꯥꯏꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ, ꯃꯥꯏꯊꯣꯡꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯏꯔꯦꯜ ꯑꯍꯜꯗꯨꯕꯨ ꯕꯣꯕꯣꯛ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯔ? ꯑꯍꯜꯗꯨꯅ ꯍꯔꯥꯎꯖꯕꯗꯨꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯍꯜꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯤꯌꯥꯏꯅꯨ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯏꯔꯦꯜ ꯑꯁꯤꯒꯤ ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯐꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯕ꯫ "ꯏꯔꯦꯜ, ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ. ꯒꯥꯔꯤꯁꯨ ꯈꯥꯝꯗꯨꯅ ꯂꯩꯍꯧꯔꯕꯅꯤ." "ꯍꯣꯏ ꯕꯣꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ,
Ibo amu chalukigi. Isa phana layuko ibo. Asi haiduna hiyainu amadi ireldo layriba garidugi maikei tamna lai. Kakhalo mamang sida. Aidine ko ngawi mangda tongbasi. Aduna maning sida tongagi. Driver duna irelda kakhalo haina hairi. Kakhalo ibungo. Irel su gari gi front seat duda di kakhatuna tongkre. Gari du sum thaurakpana lalai makhoigi yumdu yaushilakle. Gari thaurakpagi makhon tarakpa mikup aduda gate adubu ayuk nungthilgi sangnaba lairiba security duna thong hangdure. Gari du shumang tamna thaujilaktuna khami. Hiyainu ma di kumtharaktuna irelda onsinduna haire. Irel kumo akhoigi yum yaure. Nayumakni khalluko. Irel ingit piram laga nokfeta maktawi. Aduk wangna konungum laba ningthina sariba yum asida ma amukta ukhidri. Hik ubaga imung asi araiba imung oiraroi haibasi ma khangba ngammi. Ahanba oina yum asida lakpa maramna akoibadu ko yeng. Asum imung tamna changminara ipunna Irel yumdo ka hena nanba maramna makhungda tonglamba phinat ado lauthoklaknaba honari. Irel na tauribado hiyainu nokmi haire. Ihe lauthouranu ne champalgado Irel. Adumne nayumakni khana jango lauthouranu. Yani bubo lauthongge nungaite. Irel na yadraduna phinatu shterduda thamamduna changle. Changakpada Danabir madi khabar paduna leirami. Mama amadi Irel changakpa uba mikup aduda paramba khabardo fat table da thamkhiduna changle iba mi singduda mitpham thamle. Hiyainu machanupada onsinduna haire. Ibungo aina haiba nupa machado sida leire. Ibungo sini. Irel suleptuna adumak nokfet tawi. Sida phamudana ibungo leptuna leireni taurishe. Iyanida baba. Phamu shida. Ireldo Danabirgi nakan thariba single sofa duda phamthare. Hiyainu masu machanupagi manak oira phamthare. Danabir Ireldo onsinduna wahang tawba haurakli. Ibungogi mingna kai kauba. Lamna kaidagi hojikna kari hotnariba. Baba aigi mingdi Irel kawi. Ayarapa khungang amadagini. Ai kashu thoiba thabakti honajadi. Akhoi khogi arayareba thabak tawje. Aduga ayuk nungding ngahak khogi angang khara lairik takjai baba. Oh, yam phai. Aina shum ubada ichadi masa mauga siyam phanoi. Wakhal leiba angang maline. Yumdana kana leiriba hojikna. Baba aiga ima amatanga lei. Ima dusu BP stroke tawrubadagi hauga kanghatpa ngamdana lei. Hojik phawba leiri baba. Koi thoktuna leitre Danabir hangingliba maru oiba wahang khara makha tare. Nangna shida leiradi nangi imana kanana yengshinbini. Adugidi ekhoi domcha khoi amadi ekhoi khul thangnabada leiba ichanamani yengsingbini. Oh, adubo oiradi phare. Nangi ima dushune babana mapalamda puduna layengbigani shoidan. Irel nangdi larikti kadai phawba tamhoraba. Baba ai class 12 phawbadi tamhore. Makhadi imungi shenthok lambi phattabaduda tamthakidri. Oh, nangbu makha tamthage khalibra. Tamtharoida baba. Phare. Ado ipa washe yam koithoktuna leire. Aina hainingbadi aigi ichanupi asina chathok chashin tawba. College kathok kachin tawbada nangna nachanupi ni khana senawshin. Ipana hainingibasi. Aduga aigi thabak kharashu nangna hairaga sinage khaliba. Hoi baba, ai punamak ngamnaba honajari. Phare. Handaki hapta sidagi aigi yumshida nayummakni khanduna leiru icha sidi. Hoi baba. Nangi thagi sheldi ipana chawna pinida. Nangi mama bushu aina shoidana layengbini. Nanga shuwarunu adugidi. Thamoi shengna thabakpu tawrabadi aphaba ngangtani natra Irel. Irel haigum mangak nomi aduga maithongdusu momo nokche. Mama sibu layengbini haibasida. Asum wari khara sanaringai tanja sedani. Lalaimagi rumlomdagi ahoba ima haina laukhibagi khonjol taraktuna yumge ka kharaduda puknin nilli.
wari sanaramba makoi ahuma tarakliba khonjelomda loinamak yengkhatnare. Hiyainu madi ipa pakhatna mashugi roomdu tamna jengkhale. Hiyainu mana lalaimagi roomduda changlakpa mikup asidadi banuda chetna konsinduna kaptuna leirami. Matau aduda hiyainu mashugi manak tamna jensilaktuna haire. Banua isu kaidore. Iche lalaima singa hak tunggena tumthakibani. Magi anabado horaba khangde. Ima haina kanna laukhibaduda aisu changduna yengubada masa pumbata silaga kappaga leirami iche. Banua kuli domta pijanaba tausi. Isinga domta laurujona. Hoi iche. Lalaima mathong khangda famungduda akiba amaga loinana tashinduna le. Manak nakna phamliba mabukduda mo chetna konsinduna haire. Bobo tu moine ma buhana bohnarisi. Bobo namda khamoba mama se moimyamna hatkidawreba. Ishu thoibi kana shulaite nangbo nangna ngangliba mayam sibu kaino. Bobok nangi anaba se karamba matamda pharakkadoino haiba khangdre. Handa khara pharapoi khalurabani. Adubu hojik amu horambasida bobo kari haigadabano khangdre isu thoibi. Nongthul tumsinbasina so achauba maram oirabra khangde. Bobo ayamki mama da moina tawisi. Bobok nangamta khamoba. Masa pumba humangna chole. Machinda jorosing adu sulon belepte. Tanjadu da banu so isingdu puduna hatu hatu chele. Aduga guli ama khogduna lalaima mangonda pijanaba hone. Lalaima chaw haiba yade. Mamaidu phat phat leithoktuna charoi haiba matago tumin leithoktuna le. Launabagi khonjal tarakpa mikup aduda irel amadi dhanabir aniso lalaimagi room lam tamna kakhatuna roomgi thongjulduda lepi. Lalaima banuna pairiba ising yawba glass do makuna lauraga mathong khangda phatlangai. Mathong khangda langakpa glass adu irel magi laibakta safu kanna pali. Irel China duna laibakta paishinduna khang. Safu kanna laibak mapada pankibana khaji e thokle irel gi laibakto. Mayam singdo irel da ingak ngakna pakhatpa amaga loinana yengle. Thanabir ipa pakhatna haire. Ish ichagi laibak sidi e thoedana. Asi hairamduna lalaimagi manak tamna sauna changsile. Aduga machinda asum haire. Asuk phattabu macha sibo nangna mi khudingi asuk kolibase kaigino ha. Asi haiduna makutuna lalaima mangonda phurage matago makudu thangale. Tanjadu da irelna khanghauda phat dhanabir da haire. Baba aiga shuthoina sokpa nati ichanda phubigano. Baba na ichanda phubibaduna hena mangonda kibe heli. Baba na ichanda dum tawradi mage na basi phagalakpa ngamoi baba. Tamna themjinbiba mathau tai. Hospital da lairingai lalaimagi mawong matawse irelna khara makhaidi khangkhibani. Thanabir maso thangalama makuto phathadaduna irel da yengle. Irel idu ka hena thoktaba maramna phurit aduda thokliba ido phattai thoktuna. Lalaimana tashinduna lairiba manaktamna changsile. Aduga banuna pairiba gulidu piro haina ingit tawi. Banu mashugi guli adu nakanda lairiba isingdusu irelgi makutta sinare. Irel tapna lalaima da haire. Chan si guli se chasin se si jarga naba phadoineba. Si guli se chasi chan. Nang kanano nang naibo hana bo naira. Ayamki ainam ta changkano. Ichan aini nangi dadani si guli se chaseba. Si aigi dada leite. Nang shumoigumba phattaba mi shoidana oiramni chatho. Ichan si guli se chatho oba. Nangi nakta leiri singse phattaba makhoido amta nate. Nangi imungi mi ngaktani. Lalaima tashinduna leirambado irelna pairiba gulido charoi haiba matago makhutuna khandore. Irel mikup khara changna lalaima masabu phathabi. Wakal khajik khajik lagle irelna tapna tapna themduna phathabi. Aduga namduna manuga tawraga guli adu pijakhre. Lalaima guligi mayaina mikup khara leiraga phamungduda phatlek thakre. Lalaima bu pothalamnaga mayam singado drawing room da puna phamduna le. Dhanabir irelgi asokpaduda yengduna haire. Kayam soki jabo.
ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦ ꯕꯕꯥ꯫ ꯙꯅꯕꯤꯔ ꯚꯥꯅꯨꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯚꯥꯅꯨ, ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯨꯔꯛꯎ, ꯑꯗꯨꯒꯅꯦ ꯏꯆꯥꯒꯤ ꯑꯁꯣꯛꯄꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯌꯥꯅꯤꯗ ꯕꯕꯥ, ꯀꯩꯁꯨ ꯁꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯚꯥꯅꯨ ꯃꯥꯁꯨ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯏꯔꯦꯜꯗ ꯌꯦꯡꯗꯨꯅ ꯃꯤꯠꯁꯅꯥ ꯑꯅꯤꯗ ꯄꯤꯔꯥꯡ ꯊꯟꯅ, ꯏꯕꯨꯡꯉꯣ ꯏꯔꯦꯜ, ꯅꯪꯅ ꯏꯁꯨꯁꯤ ꯁꯦꯟꯅꯕꯤꯔꯕꯗꯤ ꯏꯁꯨꯁꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯕꯤ꯫ ꯑꯩꯒꯤ ꯏꯁꯨꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯍꯟꯖꯤꯟꯕꯤꯌꯨ ꯏꯔꯦꯜ꯫ ꯍꯤꯌꯥꯏꯅꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧꯗꯨꯗ ꯏꯔꯦꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ ꯍꯥꯏꯖꯔꯛꯏ ꯍꯤꯌꯥꯏꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯕꯣꯕꯣ, ꯑꯩꯅ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ꯫ ꯏꯆꯟꯁꯦ ꯕꯣꯕꯣꯈꯣꯏ ꯕꯕꯥꯈꯣꯏꯅ ꯑꯅꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯐꯨꯕꯤꯕꯁꯦ ꯇꯧꯒꯅꯨ꯫ ꯇꯞꯅ ꯑꯗꯨꯝ ꯊꯦꯝꯕꯤꯌꯨ꯫ ꯕꯕꯥꯈꯣꯏ ꯕꯣꯕꯣꯈꯣꯏꯅ ꯁꯥꯎꯗꯨꯅ ꯐꯨꯖꯤꯟꯕꯤꯔꯗꯤ ꯃꯥ ꯍꯦꯟꯅ ꯀꯣꯛꯇ ꯏꯐꯦꯛ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯛꯄ ꯌꯥꯏ꯫ ꯙꯅꯕꯤꯔ ꯏꯔꯦꯜꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯛꯏ꯫ ꯏꯔꯦꯜ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯏꯔꯦꯜꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯏꯔꯦꯜꯒꯤ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯈꯪꯂꯛꯂꯤ꯫ ꯙꯅꯕꯤꯔ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯔꯦꯜ, ꯅꯪ ꯏꯄꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯂꯩꯅꯕ ꯇꯧꯀꯣ꯫ ꯅꯆꯟꯁꯤ ꯅꯪꯅ ꯑꯝꯇ ꯀꯨꯞꯅ ꯁꯦꯟꯅꯧ꯫ ꯍꯣꯏ ꯕꯕꯥ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯚꯥꯅꯨꯗꯨ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯏꯔꯦꯜꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯛꯏ꯫ ꯍꯤꯗꯥꯛꯇꯣ ꯍꯥꯞꯄ ꯂꯣꯏꯔꯒ ꯏꯔꯦꯜ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯐꯠ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯏꯔꯦꯜ? ꯕꯣꯕꯣ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯈꯨꯟꯗ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯕꯕꯥ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯍꯦ, ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯂꯣ꯫ ꯏꯄꯥ ꯏꯆꯥꯒꯤ ꯈꯨꯟꯗꯨ ꯐꯥꯎꯕ ꯗ꯭ꯔꯥꯏꯚꯔ ꯇꯧꯔꯒ ꯑꯩꯁꯨ ꯌꯥꯎꯅ ꯊꯤꯟꯒꯦ꯫ ꯌꯥꯅꯤꯗ ꯕꯕꯥ, ꯑꯩ ꯁꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯕꯕꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯕꯕꯥ ꯅꯪꯒꯤ ꯈꯨꯟꯗꯨ ꯐꯥꯎꯕ ꯊꯤꯟꯒꯦ꯫ ꯏꯔꯦꯜ ꯙꯅꯕꯤꯔ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗꯨ ꯐꯥꯎꯕ ꯊꯤꯟꯕꯗ ꯇꯥꯔꯦ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯌꯥꯎꯔꯤ ꯏꯔꯦꯜꯕꯨ ꯊꯤꯜꯂꯛꯄꯗꯨ꯫ ꯚꯥꯅꯨꯗꯤ ꯍꯤꯌꯥꯏꯅꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯁꯨꯝ ꯏꯕꯣꯍꯜ ꯃꯥꯅ ꯊꯧꯔꯛꯄꯅ ꯏꯔꯦꯜ ꯈꯣꯏꯒꯤ ꯈꯨꯜ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯏꯔꯦꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯔꯦꯜ, ꯅꯈꯣꯏ ꯈꯨꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩꯅꯦ꯫ ꯊꯥꯏꯅ ꯅꯕꯣꯛ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗꯣ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯑꯀꯣꯏꯕꯁꯤ ꯎꯔꯒ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏꯅꯦ꯫ ꯏꯊꯥ ꯊꯥꯖꯗ ꯍꯥꯏꯔꯛꯂꯤꯕ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯁꯤꯗ ꯒꯥꯔꯤꯗꯨꯗ ꯇꯣꯡꯂꯝꯕ ꯏꯔꯦꯜ ꯑꯃꯗꯤ ꯙꯅꯕꯤꯔ ꯍꯤꯌꯥꯏꯅꯨ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯏꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯕꯣꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯒꯤ ꯐꯖꯅ ꯎꯕ ꯑꯣꯏꯔꯝꯅꯤ꯫ ꯈꯨꯜꯁꯤꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯅꯕꯣꯛ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯁꯤꯔꯕꯣ ꯑꯗꯨꯗꯤ? ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗꯤ ꯏꯔꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯥꯡꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯙꯅꯕꯤꯔꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯏꯔꯦꯜ ꯏꯕꯣꯍꯜꯗ ꯐꯠ ꯍꯥꯏꯔꯛꯏ꯫ ꯀꯀꯥ, ꯁꯤꯗꯅꯤ, ꯌꯨꯝ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯏꯔꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯀꯣꯟꯊꯣꯡꯒꯤ ꯋꯥꯗꯨ ꯁꯠꯇꯣꯛꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯏꯔꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯤ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯙꯅꯕꯤꯔ ꯑꯃꯗꯤ ꯏꯕꯣꯍꯜ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯂꯩ ꯃꯃꯥꯁꯨ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯆꯂꯩꯕ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯏꯅ ꯂꯥꯞꯅ ꯑꯍꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯆꯂꯩ ꯃꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯙꯅꯕꯤꯔ ꯑꯃꯗꯤ ꯏꯕꯣꯍꯜ ꯑꯅꯤꯗ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯈꯣꯏ ꯃꯥꯡꯒꯣꯟꯁꯤꯗ ꯀꯥꯈꯠꯄꯤꯔꯣ, ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯂꯩꯃ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯂꯣꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯨ ꯀꯣꯟꯊꯣꯡꯗ ꯀꯨꯝꯍꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅꯤ꯫ ꯙꯅꯕꯤꯔ ꯑꯃꯗꯤ ꯏꯕꯣꯍꯜꯗꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯆꯂꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯦꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯏ꯫ ꯏꯔꯦꯜ ꯆꯂꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯝꯆꯥ, ꯕꯣꯕꯣꯛꯀꯤ ꯐꯝꯅꯕ ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ꯫ ꯄꯨꯊꯣꯔꯛꯑꯅꯨ, ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯅꯪꯒꯤ ꯃꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡ ꯂꯣꯝ ꯇꯝꯅ ꯆꯪꯈꯤ ꯏꯀꯣꯏ ꯀꯣꯏꯗ꯫ ꯆꯂꯩꯃꯅ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯁꯨꯝ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯕꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ꯫ ꯏꯔꯦꯜ ꯃꯥꯗꯤ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯎꯔꯨꯗꯦ꯫ ꯃꯄꯥꯟꯗ ꯗꯤꯔꯦꯟ ꯑꯃꯗꯤ ꯏꯕꯣꯍꯜꯗꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯊꯕꯥ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯏꯃꯨꯡꯗꯒꯤ ꯆꯂꯩꯃꯒ ꯊꯣꯛꯂꯛꯏ꯫ ꯙꯅꯕꯤꯔ ꯃꯃꯥ ꯊꯣꯛꯂꯛꯄ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔ ꯏꯃꯥ?" "ꯍꯣꯏ ꯍꯣꯏ, ꯆꯠꯅꯕ ꯇꯧꯔꯁꯤ." ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯏꯕꯣꯍꯜ ꯀꯣꯟꯊꯣꯡ ꯇꯝꯅ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯙꯅꯕꯤꯔ, ꯍꯤꯌꯥꯏꯅꯨ, ꯆꯂꯩꯃ, ꯏꯔꯦꯜ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯟꯊꯣꯡ ꯂꯣꯝ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯙꯅꯕꯤꯔ ꯏꯔꯦꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯏꯔꯦꯜ ꯅꯪꯁꯨꯅꯦ ꯍꯟꯗꯛ ꯆꯌꯣꯜꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯕꯁꯨ ꯏꯄꯥꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎ, ꯏꯄꯥ ꯂꯧꯕ ꯂꯥꯛꯀꯦ." "ꯍꯣꯏ ꯕꯕꯥ." ꯋꯥꯔꯤ ꯁꯥꯟꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯅꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯏꯔꯦꯜ ꯑꯃꯗꯤ ꯆꯂꯩꯃꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ, "ꯏꯔꯦꯜ, ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ, ꯆꯠꯂꯒꯦ, ꯏꯕꯦꯝꯃ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯆꯂꯩꯃ ꯃꯥꯁꯨ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯆꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯁꯛꯐꯝꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ꯫ ꯀꯩꯁꯨ ꯍꯥꯏꯗ ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃ ꯀꯣꯟꯊꯣꯡꯗꯒꯤ ꯏꯃꯨꯡꯗꯨ ꯇꯝꯅ ꯃꯈꯣꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯔꯦꯜ ꯃꯥꯁꯨ ꯃꯥꯒꯤ ꯆꯦꯝꯆꯥꯗ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯑꯗꯨꯃ ꯃꯥꯒꯤ ꯆꯦꯝꯆꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯈꯤ꯫